Thabak Toubi Meeitei Ningol ama Hydrabad Airport Manakta Ekai Khumnaba Manghanbikhre. Indigo Da Thabak Toubi Imphal dagi Meeitei Ningol ama Hydrabad ki ngakpigani Samsabat Laiba Rajiv Gandhi International Airport Manakta driver nupa amana nupi oibigi Ekai Khumnaba Manghanbikhre hairi. Thadogasi matangda victim nupi asina airport police outpost wakalakpadagi chenariba driver adu fare hairi. Pausna makha taraduna victim moribi Meeitei nupi adu masagi chahi 53 lom sure. Mahanga numidangda mahaki mathogidamakta airport tamna chatpagi lambida laibak thiba thodog adu thokibani. Company na piba car amada victim aduna mahaki laifamdagi airport tamna lakpada car gi driver aduna lambi thairaga thoraba matungda airport manaki mi chikpa mafam amada victim nupi asibu namduna Ekai Khumnaba manghanlaba matungda driver adu mafam adu thadoklaga chenkibani hairi.